ngasi phongkhiba tongan manipuri siphongsing amasung thokhiba thawdo athoksingdagi maroibi ipausing myamna thamjagi ahanbada cookiesingna social media da karan tarakpi case lakhatre social media site x hana twitter koramada masagi luhongwa nuhitka mari lainabani haiba seran turan mamadi mathong maram khangdaba photo thakalakpagi wahaudagi ningol kainya adu mari lainabi state government gi authority da asumbu wel tobina ba wakatre Gin hawkiba na mingtuan ma is ki handle amadagi aran ba madi mathong maram khangdaba photo ama post oina thagalakle haiba wapam masi ningol oidibi pinky luwangi masi manaw no pithokpi amana hawkiba thangzada paw pirakani hariba photo post adu ningol oidibi pinky luwang na sisinari ba luwang gi leitengi polam sing adu langol da leiba national games village ki dukan amadagi huran khibani haina gin hawkib na phongdorakli adu moina pinky luwang na di NDTV da phone gi kuthang na post adu yamna wakal yaudaba aduga masagi lanai oiba punsi real singnaba ma di fruit masel gi marakti hena mukna hangadaba mani haina pawdongki ta singbagi di x ta thagalak diba photo du aran ba du yumpham yaudaba mani maramdi ai kumza english ngani ga kunga mathu gi february kunga mathu da luhong mani gin hawkip ta ma ki post tu mutatnaba khangan khibagi matungina ma ki account du deactivate tawkre dubu Zaman Kuki kau atop X handle mana haidu photo sing du sai thokli luhong ba haibis yamna lanai oi bu wafam ni amadi masina proof amabu landana ba hona ba si maral langshin mani mara masina cyber crime police station amasi gamari lainana wokat ama thangat kre haina su pinky na NDTV da phone dokhiari atop pa amadana Imphal urkhulambi hanadagi kilometer taragatare tensina semna bataknari Hausik lariba National Highway 102 Imphal Urkhul asigi mathakta kilometer taragatare tension gadaba anaubu Imphal Urkhul road ama CMBgi concept note ama CMBgi thabak chathari thajabi yaba pawge likun singa phongdorakpagi matungina kilometer taragatare tension gadaba anaubu Imphal gi Urkhul road asi tampaki saruktana ayamba satkani lambi asi National Highway gi thakta lane mari pakna semnaba proposal tawri National Highway 102 Imphal Urkhul Road ki hausik lariba lambi gi asangbasi kilometer mark putreni nauna National Highway gi thakta semlaba proposal tawriba Imphal Urkhul Road ki asangbana kilometer humdra romni Urkhul Assembly constituency gi MLA Ramoibana lambi asi sembina ba Manipur lenga ki works minister da proposal ama tawkre mamang thada chief minister Urkhul da lakpada su memorandum ama pisinkhre Proposal adugi matungina chief engineer PWD na concept note ama semnaba executive engineer PWD Urkhul division da sinakre kilometer humdra rom sangani haina pariba lambi asi khongnang ani karakta gi hauraga Imphal turel lalaga yengang pokpi tarakani yengang pokpi digi pedi lane area da lalaga Mahadev tarakani Mahadev da tunnel ama khulaga Thawbal turel gi maya da lalaga litan tarakani litan dagi Lamlang gate gi singmai Toloi junction mathang laklaga Toloi junction National Highway 102 Imphal Urkhul Road taraklaga kilometer tarerom National Highway 102 Imphal da Urkhul Road ta singi angamba da sakraga Urkhul town yaukigani lambi asigi ayamba sarukti tampak area ni Toloi junction dagi Urkhul town phawbana singi sarukni pawgi likhun sina hai National Highway thaki lambi asi karamna mai pakna semgadagi haibigi matangna kanat khanaki Hausi phawgi oinadi concept note ama semlaga makha tabada survey tawnaba madi DPR sanabagi thabak mathang pakhalakani kadaida tunnel darkar oigani thong kya sagani karamba sing temlaga kadaida thongani haibagi survey loinana DPR sanabagi consultants nepagi darkar salakani Amaramda National Highway 102 Imphal Urkhul Road lairibana anauba National Highway Imphal Urkhul Road ama semnaba Ministry of Road Transport and Highways Government of India da proposal tharuda yarakadra haibasisu wangwari adubu lambi si semdaba haibadi political will gi makhasu poli wafam amana kilometer taragatre rom tension gadaba lambi si semlabadi second largest district oiriba Manipur Urkhul district ka Imphal ani gi marakta hena nakshinarapang ngamgani haina asa tawri Chromite, limestone singba natural resource sing loinana horticulture gi pothok sing amadi tourism gi sector de economic development purakpada lambi asina hena khudong saba lehengani maram asina masigi miyeng asida yenglabadi anauba lane mari pakadaba National Highway thaki Imphal Urkhul Road asi semnaba ministry da proposal tawbada ministry na yarakpagi oithokpasu lairi haiba wapam pawgi likhun sing asina makhatana phongdorakli hanisu paw sida makhatari
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯕꯣꯔꯗꯔꯗ ꯆꯪꯂꯛꯄꯗ ꯈꯪꯗ꯭ꯔꯕ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯁꯤꯐꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯉꯟꯕꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯀꯥꯞꯇ꯭ꯔꯕꯁꯨ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯕꯣꯔꯗꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯆꯪꯂꯛꯂꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯊꯝꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 18ꯗꯒꯤ ꯁꯒꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯁꯒꯥꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ Command and Control Committee Women's Wing Kumbi Kendra SYDO Sagang Ko Maira Paibi Sagang Warayang Bi Maitai Pangal Maira Paibi na singna Sagang the Central Force Thambi Yaro Haiduna ngasi phawa wangu satpa lambi meya da yarek tuna sangsin kiba khongjang aduna ngasi saruk yara duna ima ngan bi na phongdokibani mana makha taraduna thoklibe irang asina siroidaba miyoi kya sikre aduna aikhoi ima ibel sing mikup na hom sing leiba tangai phadi Kuki jatiye se aikoina indigenous tribe amani haiduna yamna nungsi chanana leiminaramba kangmuni adubu kuki singna lal hauduna sudu government ka leinakre madu yamna phaba khongthang amani haiduna laurubani adubu makhoidi sugi ground rule thugaiduna mapanigi sanglakpa sin kuki gi kusamnaraga landarak libanina makhoyesi terrorist amani haibada hamme mathoklai adugi mayokta makhoina India government amasu Manipur government ki ayaba yauduna masagi designated camp da laibigi muhutta tauning bada taurakpagi migi lamda migi inkhol sanglalaga taurakpa sidi inkhol mapu soroktuna tanthokna ba honarakpa haibisi masana taba thaba amani masida inkhol mapu oiriba India government ki army sing inkhol ngakpa ki muhutta sup amagum sa yungna usung oina leptuna leiduna kari amata tawduna leirakpadigi maitai haiba phurubasina akhoi Manipur kaibi yaroi singa tamga punna leirakpani punna nungsi chanana hingminasi apunbagi saktam thugai roi si haiduna ngakpa katani aduga loinana India gi Prime Minister May 3 da Susampur Moreda kari thoki haiba khangna khangsinadana leiraga kuki nupi ani khak naked pubagi video ururaga maitai nupi singbu mathong huktaba yamna lamsat kamagi mawongum Malemgi miyam mangna uhankiba du mak Prime Minister ama oiba matik sadra takpani aduna Prime Minister Modi na maitai da temsinarakpa matamda Manipur gi nupi singna case thangalakpa matamda marol thoktana laikibani asiguma lairakhiba lamdam amani haiduna law khongduna satliba lambi asomda onsinningbagi apamba kya phoroklibani aduga loinana brigadier ama unaba matamda mitai singna sining sita selakpa matamda Indian Army na khut thadaba karigino haiduna hangma matamda makhoida kapagi order leite hairakibani adugumlaba maitai gi tampakta leribu laholup kaya sigi oinadi counter insurgency gi order thamba aduga sugi ground rule constitution ngakpa ngamdraba kangbu adugi control tawnanaba order thokpa ngamdraba India government amadi Manipur government gi thawang thawsilasibu aikhoi maitai amadi Manipur gi nupi khudimangna kandem tawdaningai leite aduga loinana Manipur sin kuki singna sanglakpa matamda siphai singna khangdaba haibasi angakpani Manipur khundariba nupi angang punamakna sin kuki sanglakpa khanglaga Indian Army na karigi khangloi masigi matangna counter insurgency ki order phangdi haiduna kaptrabasu sin kuki singna sanglakpa matamda India government amadi Manipur government ki mari leinaba singda mitop miyan sakya sanglakli haiduna report tawdaba aduguma siphai singa dudi Manipur thamba mathau tade aduga loinana Manipur military lising khumpu hena thajilaklaba matung amuk lising kun puna lising marfu aremara thajilaga kuki singna lomi singda misam kayada amadi Susampur Moreda mai tharaga talakpa matamna siphai singa duna mayaka aduna yengduna leigadaba oiragadi saklem saba thakpa ngamloi makhoigi awang asui Manipur gi tampakta tahan mangamloi Mirem gi damakta phata haudi paiba mathau tade athuba matamna siphai Manipur gi tantokadabani aduga loinana sagang haribu mafam si Susampur district linglabasu masi tampaki lamni singi lamdasu maitai gi hak sapsana lei makhoina tawning bar tawu yaroi aduga loinana Manipur gi singya tamya mafam kyara satpa yadaba makai kuki sing landarak pamari kuki singna Reserve Forest ki lam kaya da lamen tuhen ba lam khopsinduna ain gi wangmada lokshin ki ba matamda lengana matik sabe action lahodabana makhoi nauk sorakpani loinana refugee oina leigadaba singna masagi mayum mai sagatuna masagi lam talakpa haibisi India government amadi Manipur government yabanani loinana mafam asida siphai leigani haiba sida chief minister na khangdi haibisi mak responsible mas khangdaba chief minister amani haina lawi aduna sakuri ka konduna leiba sinati Manipur ngakani haibigi thasba leiti aduga
loidana manipur lairiba siphai mayam asina lanjenarakliba miyam asibu magi mayumda lairiba mafam sing aduda leihanduna control tawbigi muhutta mafam asida siphai thamjinduna asat awok pharaga amadi asoiba thiduna maiteidu moral sinana bohotnariba aikoina yabangamloi maram aduna sagang haidiba irang su leitaba mafam asida siphai thamba sungya yaraiki ngasigi khongjang aduda apunba nupi lup anul bisnupur district nungsup impal palem ima apun malup nimpal apun manipur kanba ima lup amkil nangpok lengak apun manupi lup amadi kwerambal kaithil sengbo sagat luki marueba thaumi singsu saruk yaki makhasa tharakpo oina mayamda sanaleba ki mapau mayamda senjagi aikoi section siko double engine lenga si matawamani nepram krishna mohon sanaleba ki mapau mayamda ngasi sanaleba ki mapau senjagi Center da lengak pairamba singna lewa si awang pok lamdam gi manipur yaun state sing lumna lauramde yengsin biramde haujikti BJP nu lusingbu double engine lengak lakpadagi sarawna sahi tararomosida masik mangal ma thokle semgat sagatpagi sel dam thadare awang pok lamdam sakotana India sakhatle haibi yaroi asini haikiba laukhiba singda manipur su sapmane aikhogi chief minister N Birena ipaipu ahalaman singamadi mamang da leramba lengak pasingna karisu toramde haujiti manipur masak thokpa haure haikibani matau tambani khangde tamdabani khangde BJP gi haksin balusing ba oigera saubo oigera matam gi haikiba laukhiba aduna ngasidi manipur mai sakli tha taruk helaba phawba kan mangamdri swaidani double engine lenga si matau amani aikoi section da yadri section siko hainarakli bisi aikoi miyamdi bab men su tadre pumsai saibi gi phibam da leide double engine lengak pariba BJP gi state president A Sarda Devi na mamang thag October 15 da laukthokibadi hauju thoklibi irang si mamang da leramba congress lengaka tawramba sing aduna maruoiba maram oiraga tholapani BJP gi MLA na separate administration tanbra kanana tanmano haibisi miyamna nainabi yoiki nainabadi tangai phadabani adubu atopada taisinna bu hona basidi on thokna ikai ningai tawbagi budi makok thongbu lusingbu singi yathang makha taba sing inba ngakna satpa haibisu thaksi khaksinga gi tangai phadabani adunani double engine lenga sigi center leiriba lusingbu singi punglon da aikoi swagi lusingbu sing jagoi sari remote control tawri hainari basini ikai khangdagi kangkoli haidusu taraba zala hangnarakpasu yaure tangdu leitadaba phiba mamada state asigi singmi tami miyamna khangduna leiraklibi sing asidi numit sani di suramale haukiba me ahungi numidang oiramdagi haurakibani double engine lengak lusing liba Narendra Modi tuminna adum leirabasu home minister Amit Shah na hakiba laukiba sing adutang sapsana thabakto onthokpa matamda maitei kuki gi lana sidi adum loikhragadabani masida mamang da leramba lengak pasingna tawramba thabaki mahaini manipur thugai roi kaidana ka panghai haibisidi taningdredako murum sonaribani phongna lawba khradi hongnaraklabani koki singna nomai kapsinduna landaraga maitei singna ngakthokna bokhona ba yumai thaba punamas me ahungi numidang waidigi haukibani punamangna khangi me mapandani BJP gi MLA Paulilan Haukib Saikot Asian Chief Minister N Beren anti kokini mangona thajaba leiti haikibado amuksu thogniba thawdok singi teksak pumalenga na pugadabani haina all tribal student unions Manipur asumna lauthoraki adudagi ni khangde meg taraga mangana kuki jogi MLA tara BJP tare KPA ani independent amana New Delhi the Union Home Minister Amit Shah ga unaduna Manipur lengak ta thajadre tokhaibe administration thambi yuhaina taksinba memorandum pisinkhibani kuki jo MLA singna separate administration demand tawribasi maram sai haina BJP gi Mizoram Pradesh na me kungo humduida lauthoraki Congress na di BJP gi aronba agenda kharagi damak micha miyamna inai tahangano hana lauraki aduga Dr. Lorho S Foje MP Lok Sabha na Prime Minister Narendra Modi da pisin ki basiro lamada Manipur da thoklibi irang asig asengba horakpam khangdoknaba madi nahawna na yanaba ma puraknaba gi dama Supreme Court ki thabak ki potharaba justice amana chairman oiba Truth and Conciliation Commission ama khutak sembina ba taksin ki basu lekhi masida snate Manipur Legislative Assembly ki speaker Thoksam Saitabata na singduna naga amasum maitei MLA minister taraga mangana Guwahati da Amit Shah ga unakhibada kangluk irang thogan mada senambasing lengana lemna tharoi habigi thajaba pirakre haina phongdok nakhibasu takhi Security Advisor Kuldip Singhana su haiba yaba haikre
Home Minister Amit Shah Impala leading Ada, Su the Leribuko Kizo militants in Laxon Begi Daita Mang Logani, Sugi ground rule to Gaira action Logani, have it has a peakibini, Punamadu, Shinhai Taridana. Haikiba Lakukiba Singaru Tabo Oina, Subsana Packet Pada Irang, Asibu, Makasam Tanigai like Hidrane. Etekti Kukizo militant Amasuma Koibu Sokot Pasina Topani, might take the defense Tobuni, not Topani. State the Mating Pang Naba Hanadigi later of Central Forcing Amadi, Yamnam Matomana, Honjilagli ba forcing the Kumairoini, Babokni. Etek the Mating Pang Libra, defense the Mating Pang Libra, State Langak the Mating Pang Libra, Natang Center Aron Agenda Amagi Makara Lady Bra, Nasipaw Saunari, BZPG MLA Yauna and Assam Rifles, Love to Crow Hyper demand power. Taunaki dana. However, May Kuntra, the Union Home Minister Amit Shah Susampur helicopter Satuna, Indigenous Tribal Leaders Forum ITLF Susampura Madi, Marzaumi Trap Kimiokia Unaki, Kari Kanaki Bano Habidi Kankidi, Adubu Warol Taraga Matugi demanded okay, Madura Manipura Kudakta, President Rultamo, State Minister N. Biren Mapam Laktu, Koki Kaktigi over to have administrative unit Amatambiu, Maite Singa Tung Koina Lamina Kudong Sararo Habidi Yauri. Haina matamdu the media ra thenaki atai demand singdu kari no khangde thabo oina pangthokani pangthokloi marol singde Amit Shah na di numit taraga mangani gi matam thakibani matam adudi June taraga mangad loikre kari karam tawkhrabano khangde Tenopal district ki manung sanba border town more amasum kangpokui district ki headquarters su Amit Shah sakhi CSO singo unaki more da unaki bada maiti council more MCM gi mihut singdi yaukidi makoina more digi police commando lakthoknaba aramai tingol amasumite lipunbu lonia da bulupni haina lakthoknaba more aizol Guwahati helicopter service lehanaba wathok sigamari lenaba court ki casing lefananaba demand yawba memorandum submission kibani punamak mayek sengna khanglaba uraba ngaktani adubu ngasidi numit sani di suredana phibam asidabu aikhoi khu sendaba sakshindaba yaribra oi Sungtau Togdre, Kadang Taraduna Lady Habitante, Sentana Hablakiba Security Advisor Kuldip Singa, Chairman of Unified Command Semcre, Governor Kumari Anusia, Weekend Lusingba member Yankayamatuina Saba Peace Committee Semcre, Guwahati High Court Ki Chief Justice Oiramba, Azay Lambana Lusingba Tabaktigi Potharaba, IS Himansu, Shikhar Das Amari Tabaktigi Potharaba, IPS Alok, Prabhakar member Oinami Hungi Inquiry Commission Semcre. Unified Command Peace Committee Mathau Toramgani Aronba Apong Modikhangde Aduga Commission of Inquiry Act 1952 gi makhada semkiwa Inquiry Commission gi team Impal laklamkhre report tha taru ki manungna pikhatnaba khangan khibani hawkiba June mari the same ki commission asigi report mathang tha December mari phawgi manungdadi pikhapham thokpani ngasi phawbari khangdri Irang asigi mari ledana leba asigi Army Chief General Manoj Pandey, Eastern Command Lieutenant General Rana Pratap hawkiba me kunga treta Impala laklamlaga Governor na wari sanakre. Masida asida sinatana CRPF, BSF Assam Rifles na singba Central Force Paramilitary Force amadi Intelligence Wing gi makok thongba lusingba kyasu laklamduna state asigi oiriba phibam hakthengna yengsingkre. Lawbi aba report mari leinaba subordinate staff singna su lawramlagani. Home Minister के advisor Sugi interlocutor AK Mishra na hawkiba me kunga tarukta su tawnariba kuki underground loop ki lusingba singa Guwahati da babok anirak thokna wari sanakhibane yomthangnariba Assam gi Minister Himanta Biswa Sharma na su hawkiba June taragani thuida su tawnariba KNO amasum UPF ki lusingba mariga Guwahati da wari sanakhi hai handaka su interlocutor AK Mishra Intelligence Bureau IB gi Joint Director NE Dr. Mandip Singha Tuli na lusingba team ama akhanaba aeroplane saliba thasigi mapani hingda Impal thunglaki yamna hatwa tuna thunglakiba team aduna Susampur satuna ITLF Susampur koki jawlup singi lusingba singyawna punna mifam pangthoki mathangi numita su wari sanagane ki team madu lairibra Impal thadokhrabra khangde kari aron athop tana khibano haibsu khangde taigum sung thasi tara mari dadi Committee of Tribal Unity Kotu Kangpokpi na National Highway animakta economic blockade lakthoraki naminini lairagadaba ITLF Susampuna separate administration pidrabadi kokizo khundaba mapam masana lengak saragan hena lakthoraki punamakna khangnaribani thoglibirang si thataru henkre taret farakadore numit sanini di sure nakai singna woroisin puraknabagi poram uba phangdri Mizoram gi wadi Prime Minister da Home Minister da thampambu lairamnaroi
ꯀꯅꯥꯒꯨꯝꯕꯅ ꯔꯤꯁꯔꯆ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 22,918 ꯄꯥꯛ ꯆꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯅꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯍꯤꯡꯁꯥ ꯊꯣꯛꯍꯟꯕ ꯈꯥꯝꯕ ꯉꯝꯗꯕꯁꯤꯕꯨ ꯊꯧꯅꯥ ꯐꯕ ꯃꯇꯤꯡ ꯂꯩꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯒꯗ꯭ꯔꯥꯅꯦ? ꯑꯃꯔꯣꯝꯗ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕꯁꯤꯕꯨ ꯀꯨꯀꯤꯖꯧ ꯈꯛꯇꯕꯨ ꯈꯪꯅꯔꯕ ꯖꯥꯠꯂꯥ ꯍꯪꯅꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯁꯤꯀꯣ꯫ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯆꯤꯟꯗꯗꯤ ꯃꯍꯥꯅꯤ, ꯊꯕꯛꯇꯤ ꯃꯇꯧ ꯑꯃꯅꯤ ꯍꯥꯏꯅꯔꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯔꯤꯅꯤ ꯂꯥꯟꯐꯝꯁꯤꯒꯤ ꯃꯔꯤꯁꯨꯕ ꯀꯨꯀꯤ ꯂꯣꯜ ꯈꯪꯍꯧꯕꯗꯒꯤ ꯍꯤꯡꯍꯧꯔꯕ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯀꯨꯀꯤ ꯃꯔꯛꯇ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯗ ꯃꯁꯥꯃꯛꯀꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯎꯈꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯏꯃꯥ ꯏꯄꯥ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯣꯠꯂꯝꯂꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯣꯛꯇ ꯅꯣꯡꯃꯩ, ꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ ꯏꯃꯥ ꯂꯣꯜꯒꯨꯝ ꯀꯨꯀꯤ ꯃꯔꯣꯜꯗꯨ ꯈꯨꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯨꯀꯤꯅꯤ ꯈꯟꯅ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯂꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯔꯣꯕꯤꯟꯗ꯭ꯔꯣꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯆꯥꯛꯈꯤꯕ ꯑꯁꯤ ꯏꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯀꯨꯀꯤ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯏꯁꯥꯃꯛꯇꯗ ꯑꯩꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯃꯛ ꯃꯩ ꯊꯥꯈꯤ ꯍꯥꯏꯅ ꯏꯀꯧꯗꯒꯤ ꯌꯪꯂꯦꯟ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤꯁꯤꯒꯤ ꯃꯦ 3ꯗ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯁꯤꯟꯗꯨꯅ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ, ꯃꯩꯇꯩ ꯐꯨꯕ ꯑꯃꯗꯤ ꯑꯣꯠꯄꯅꯆꯤꯡꯕ ꯀꯌా ꯇꯧꯈꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯧꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯔꯕꯨꯡꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯔꯤ ꯂꯃꯟ ꯈꯨꯝꯅꯔꯛꯇꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯩꯇꯩꯁꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯥꯟꯖꯦꯟꯅꯔꯛꯈꯤ꯫ ꯐꯤꯕꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯋꯥꯡ ꯊꯪꯕ ꯃꯩꯇꯩ ꯈꯨꯜ ꯑꯔꯣꯏꯕ ꯑꯣꯏꯔꯤꯕ ꯏꯀꯧꯔꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ 5,000 ꯅꯣꯡꯃꯩ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯄ, ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯩꯇꯩ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯈꯨꯜ ꯑꯅꯤꯅ ꯀꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯅꯦꯄꯥꯂꯤ ꯑꯃꯗꯤ ꯀꯣꯏꯔꯦꯡꯁꯤꯡꯁꯨ ꯈꯨꯟꯗꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯩ ꯂꯥꯟꯖꯦꯟꯅꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯏꯀꯧꯒꯤ ꯂꯥꯜ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ꯫ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏꯀꯧ ꯈꯨꯜꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯃꯨꯂꯥꯝ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯟꯅꯒꯤ ꯎꯌꯨꯡꯊꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯕ ꯃꯈꯣꯏ 90 ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯈꯛꯇꯅ ꯃꯈꯣꯏ 5,000 ꯁꯨꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯏꯀꯧꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯒꯤ ꯃꯆꯤꯟꯗ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯒ ꯃꯔꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯁꯥꯏꯈꯨꯜ ꯏꯝꯐꯥꯜ ꯃꯦꯟ ꯔꯣꯗꯇ ꯂꯤꯇꯥꯟꯄꯣꯛꯄꯤ, ꯗꯣꯂꯥꯏꯊꯥꯕꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯦꯝꯍꯧꯕ ꯃꯩꯇꯩꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯀꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯣꯠꯂꯝꯕ ꯑꯗꯨ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯅꯝꯂꯛꯈꯤꯕꯗ ꯅꯠꯇꯅ ꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯀꯤꯍꯟꯈꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯅ "ꯉꯥꯏꯈꯣ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯍꯜ ꯑꯅꯤ ꯑꯁꯤ ꯑꯩꯅ ꯁꯪꯂꯛꯂꯤꯕꯅꯤ꯫ ꯅꯣꯏ ꯑꯩ ꯆꯞ ꯃꯥꯟꯅꯩ, ꯑꯍꯜ ꯑꯅꯤ ꯑꯁꯤ ꯍꯥꯠꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ" ꯍꯥꯏꯅ ꯀꯨꯀꯤ ꯃꯔꯣꯜꯗꯨ ꯈꯨꯝꯈꯤ꯫ ꯃꯈꯣꯏꯅ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯂꯥꯎꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ "ꯑꯩꯁꯨ ꯂꯥꯟ ꯂꯥꯛꯂꯤꯕꯅꯤ, ꯑꯍꯜ ꯑꯅꯤ ꯑꯁꯤ ꯍꯥꯠꯂꯁꯨ ꯀꯥꯟꯅꯔꯣꯏ, ꯃꯈꯣꯏ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯁꯤ" ꯍꯥꯏꯅ ꯈꯥꯝꯕꯗꯒꯤ "ꯑꯗꯨꯗꯤ ꯆꯠꯂꯁꯤ" ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯕꯨꯁꯨ ꯄꯨꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯨ ꯃꯩ ꯊꯥꯕ ꯍꯧꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯂꯩ ꯊꯧꯔꯒ ꯆꯥꯛꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯜꯆꯥꯡꯁꯤꯡ ꯃꯍꯥꯛꯅ ꯉꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯐꯥꯎꯒꯩ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨ ꯏꯁꯤꯡ ꯍꯩꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯨꯀꯤꯒꯤ ꯃꯔꯨꯞ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ "ꯆꯦꯟꯈ꯭ꯔꯣ" ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ "ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ" ꯍꯥꯏꯅ ꯃꯨꯂꯥꯝ ꯈꯨꯜꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯁꯥꯕꯤꯔꯝꯕ ꯌꯨꯝꯕꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ "ꯏꯌꯥꯝꯕ, ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ" ꯍꯥꯏꯔꯒ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 500 ꯑꯃꯒ ꯖꯦꯀꯦꯠ ꯑꯃꯒ ꯄꯤꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯃꯦ 4ꯒꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ "ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯇꯧꯕꯅꯤ, ꯆꯠꯈ꯭ꯔꯣ" ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯀꯨꯀꯤ ꯂꯣꯜꯗ "ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯇꯨꯝꯅ ꯆꯥꯛꯄ ꯌꯥꯔꯣꯏ, ꯑꯣꯛ ꯃꯆꯥ ꯄꯣꯛꯀꯗꯕ ꯑꯃꯣꯝ ꯑꯅꯤ ꯂꯩꯍꯧꯔꯤꯕꯅꯤ, ꯃꯁꯤ ꯅꯣꯏꯅ ꯌꯦꯡꯕꯤꯔꯝꯃꯨ" ꯍꯥꯏꯔꯝꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏꯅ ꯁꯥꯏꯀꯨꯜꯒꯤ SDOꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯣꯁꯤꯅ ꯃꯍꯥꯛꯄꯨ ꯂꯩꯇꯥꯟꯄꯣꯛꯄꯤ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯁꯤꯍꯧꯔꯦ ꯀꯟꯅ ꯀꯞ ꯂꯥꯎꯕ ꯇꯧꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯑꯦꯒ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 2 ꯂꯩꯈꯤ꯫ ꯇꯨꯡꯗ ꯅꯥꯎꯔꯦꯝ ꯕꯤꯍꯥꯔꯤ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛ ꯁꯖꯋꯥ ꯖꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯕ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯄꯥꯝꯍꯧꯗꯦ꯫
हानगी माकी मरम हंजन हंदुना हानगुम तंगदु लेताना हिंगबा पमहौरी मसिगिदमक सेंट्रल फोर्स याउदना स्टेट फोर्स बटालियन थंबिदुना गाक्सिन बिरगा हानगुम लेहनबिउ हान सुमाकना लेंगाकी पुनिंग सुंगसिलकली अदु हौसकुइनदि म्याम पाउस मतांग से लुसिंजरगे मस म्याम पुनन अपडेट ngamiनसी